Thingkhraba Lalhoulup Prepak Proge Meeoi ama ngarang Policena Kakching District ke Hiyanglam Awang Lekai dagi fare haidi Meeoi ase Kakching Thawal Imphal West amasung Imphal East District ke mafam sengda miyam dagi nam haduna sel khaibagi thabakta senaba Meeoi ne haidi mangon dagi mobile phone anisu fagale haidi Admission open Kanchipurda laiba IPS Imphal Public Higher Secondary School ki academic session 2025 ki registration amasung admission hauzare mahairoi singi mama mapa oiba singna icha sembagi waviraganu adomgi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international ki thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adomgi angang singbu Kanchipurda laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adomgi lengdraba lani haibasi kaubiganu